Manipur Da Bosem Amadi Cohsem Makhada Leiriba Lannai Amasung Leingakki Mahei-Tamphamsang KHUDINGDA CHATNAHANNABA Drug Education Amadi Drug Use Prevention MATANGDA Class 5 TAGI Class 12 FAOBAGI Curriculum Amadi Syllabus PUTHOK-TUNA LAIRIK OINA FANGHALLABA MATUNGDA ATHUBADA MAHEIROISINGDA TAKPI TAMBIGADABANI HAIBA WAPHAM ASIGA MARI LEINANA MSF IMPHAL is District Committee ki MAIKEIDAGI AYEEBA-CHE District ASIGI Zonal Education Officer da PISHANKHRE HAIRI HAIBA-CHE role da ZEO na WAPHAM asi maruoina laubiduna ZEO gi thakta thodang laubiu loinana Directorate of Education da MSF ki WAPHAM asi athubada Maheiroi amadi leipak miyam gi yaifanabagi damakta wakhalonda thabakta onthokpinaba hotnabiu haiba WAPHAM su thamki Leiriba CHATNAHANNABA drug PAPTAGI kanabagi damakani yamaru oina class 5 tagina class 12 fawda leiru angangsingda Makhodi syllabus na subject ama oina tamhanba haibsi akhoi oiba yamna achoba panda mu khakni masi khak natana akhoi 2020 tagina masi phawda lakha matamda akhoi debate discussion event rally chingba kaya ama thabak thoram na pathakre aduba sunatana akhoi sticker campaign oina drug ki mayukta kaya am chathare adubu huji ki oina di akhoi ki Manipur gi oiba samasya asida yamna luslakna maram oira kana akhoi na achoba khungthang ma donjarakuni aduga amuka hena ki junne oibi अखोगी नसीगी इंखलक्लिबा सात्रा निसासी यामना लाइना फंगबा निसागा इरोइना लेइबा मिसिंग असिदा अखोगी यूज फास्ट एंड पे लेटर हाइबा अनोम चमरबा हाइबदी अखोगी लोन द तोबा EMI द तोबा थबक अदु निसादा से हाना निसासे सिजनर मतुंदा अमुक कोना पैसा पीबा हाइदना सिगुमसी अखोगी इंखलक्लिबा सात्रा महिरोसिंग याम तोइना योलिबा सिंगसिना इंजिनबा instigate over masigi potsam thingare aduga masigi potsi kannabugi damakta angang singda wakhal ta hanba mitna ko hen baije khogi thau adu ohenaba matamda akone class 5 tagini class 12 fawda mokhodi syllabus ta draki mangjaba isada mangjaba wakhal da mangjaba imung manungi akaiba amadi khunai da piriba akaiba se masi khangnabugi damakta akone ngasi memorandum pisanjabani aduga haiba thaba si matam chana haiba zero office na thabak ona pangthok piraktabagi MSF na matam chupada tawgadaba thabak akoi sem saraga leire aduga HAIBA thaba chisu athuba matunda lokho piraknaba haidana